ngasi phong ki ba tungan ba manipuri si phong singdigi amasum thoki ba thawdo wathok singdigi maru oibe I pausing khongat charaga manipur top channel gi maike digi ma'am da share tawzagi ahan bada ngasi gi ba manipur gi covid-19 update ma'am da share tawzagi government of manipur covid-19 kamal control room dagi thadorokpa press release number 394 ngasi numidang warangi pung mga phogi oiba update ma'am punna miyoi Marfugu Nipan General Population ki amasum miyoi taraga taru amana Central Armed Police Force ki COVID-19 positive oikre apun boina miyoi oiribisi subnagi samaga marini adugo ngasi General Population ki COVID-19 positive oira khraba miyoi Marfugu Nipan sigi manungsida miyoi nifuga mapan amana nupani adugo miyoi kuntraga mapan amana nupini amasum akhoi singsi Imphal East dagi kungnipan Imphal West dagi kuntraga taruk Thawbal dagi ama Bisnupur dagi ahom Kaksing dagi ahom Urkhul dagi ani Kangpokpi dagi ama Senapati dagi ani Sursampur dagi tara amasum Sandel dagi ani ni hari aduga makhoi gi lokhat pham tokpa section thorang kudimak lokhat kre haina su press release na makhatari amasung asi pungkun gamari asida Manipur miyoi amata sian khide aduba apun boy na COVID-19 na sian khiba miyoi masingdi sahum ga marfu ga matho yokre adugo ngasi Manipur da COVID-19 dagi naba paraktuna negative oidun research tokiba miyoi masingsi kun ga tarini makhoi singsi CIPF dagi ama home isolation dagi kun Jenims dagi ama masum Siri dagi mangani suhari adugo hauji nahanduna lairiba apun miyoi masingsi Manipur gi active case si sangwaga maudra sure makhoi singsi general population dagi sangwaga kun ga mapan amasum central security personnel dagi humfuga mathoini aduga hauji state sigi oiriba recovery rate si 96.77% lairi amasum air passenger state asida travel torokiba April gi tang kunda Indigo flight 6E524 Rona 5 tagin 11 amasum April gi tang taraga manga Air India flight AI713 Rona 11 to 17 makhoi singsi Common COVID Control Room 1800345318 natragana makhoi District Surveillance Officer DSO da athubada inform tobiu suhaidi aduga latest information amagi matungina apun bo ina vaccinate tawkiba apun mami masingsi state sigo ina la amaga lising taraga ni pan ga sani ga taraga mga suri hain su press release na makhatana phungdorakli makhasa tharakpo ina to pamaroi ba pau khra namo Nestle India na ngakpina ba haijakre amasum mafam sing asigi Fazabasing uthoknaba anauba pek ani puthoklagani Nestle Indiana puthokpa KitKat chocolate ki makhumna kaibulamjau National Park pu Meghalaya gini haina lan islamadu soikre haina sengdokpaga loinana anauba pek ani semlagani haina pauksi esigi mailda National India Company na sengdokre Company asigi spokesperson na thadorokpa sirol amada aikhoina yumda leiringai matamasida KitKat travel black pack singna awaba matamasida phazaraba mafam singi phazabadu utuna harau minok ama puraknaba pandam thamki umangi sa useki maramda phazabasing utliba pek amada mafam lana haplure amasum tawge khana tawkhidaba asoiba sigidamak aikhoina thamoi singna lankhre haina Nestle Indiana phungdorakli athubada mafam singa sigi phazabasing uthoknaba anauba pek ani launch toragani pek singa sina Manipur gi kaibul lamjau National Park amasum Meghalaya gi Balpatram National Park hairibising asigi phazabadu uthoksagani hiramasida wakhal tabiba masum tengbang pibinabagidamuktasu thakatpa phungdorakli makhasa tharakpoina atopa maruiba pau khara namo BDF ki demand sing thabak to onthokpiu association BDF singna lenga asida taliba demand sing athuba matamda lenga asina pithokpiu amadi pibirakani haina su asa tawri haina all Manipur BDF welfare association na lenga ki mekida appeal torokli Manipur Press Club ta pangthokpa pawgi mifam amad association asigi president Moirangthem Amuthoina hai association asina tha asigi kunga mathoida CM amadi makok thongbo official singna memorandum ama thakre memorandum asida palibadi BDF na laingak ta demand amasum proposal kya tanduna lakpagi matangdani tawbutabu demand adu ayamba phangba ngamdana lakhi matam ge laingak na yamba yamdaba kharadi dum pibiraga lakhi makna hai BDF na sei taragumdoi miyam gi thawgal dawduna lakwasida lenga asina hauzik phawbada aikhoina taliba demand ching mapung phana pibidabana maram oiraga memorandum asi chief minister amadi mari leinaba singda thajinbani memorandum asi pidringaida BDF ki award apa leiriba sing pibinaba association na CM da haijakre masida CM na lenga ki mekedigi khanabiyaba khanage nakhogi demand adu aiboina pirau hairakhi CM na mamang nasu BDF singidama
harau harauba pangba yaba mateng pangbirapagidama CM bu thagatpa phungdoksari loinana association na taliba demand singsu CM na soidanamaki pibirakani habigi asa tawi hainasu pausna makhatana phungdorakli makhaja thrakpoina topa maruiba paukhra namo MSF na post gi mamal sek tawkhre makhatana sathagadori SOP ngaktaba social distancing laitaba price list thelamdaba dukan sing khudakte action lakhatkani Roshan Malem yoina COVID-19 gani subu web lakpana maramoiduna Imphal gi maruiba asau asau dukan sing na post gi mamal aduki matik tangna yonchilakpana maram oiraga ngasi Manipur Student Federation MSF ki team mamana ngasidagi hauna Manipur gi dukan sing drive sa thaba hokre ngasi ahanba numita team masina Imphal Masjid Road ta leiba dukan sing da check tawki maduda SOP ngaktaba social distancing thamdaba madi mask uptaba dukan sing thengnaraki dukan sing asigi mathakta lengana action lokhatpina basu khongalakli masigi matangda MSF ki General Secretary Hizam Roshan hai MSF na sangshiliba drive asi ngasi na loiba nate mafam khudimak makhatana sitakhigani masida dukan singda SOP ngaktaba social distancing leitana pot jolamba price release thalamdaba dukan sing MSF na miyam gi khalaga khutakte action lokhatkani maangna hai covid ki khudong chaba lawraga karbar wala singna post gi mamal yoningba mamal da yolakpa amadi yolakhatra haibigi singnaba leire Thawong asidagi MSF na drive asi sathabani aduga nomagi sangdraba yadraba potlam singgi oiba pot ki mamal ama lenga asina susayol khudingi oiba price risk ama thopiyo miyamna pot leiba matamna dukandar singna pot ki mamal hena yon silakpa matamda MSF ki helpline number sing 878-760-4146 9862259448 amasum 9366657948 call to biro soidna mateng pa lenga asina suppose gi mamal tang na yon basingi mathakte action lokhat pagaloina dukandar singna dukan gi mamang na marks uptragadi pot piroi haiba symbol oina thitpiu aduga miyam na support leiba matam na miye amamam dagi hena lepigano lakpigano laklaga su social distancing loina na marks upina basu makna miyam da appeal torakli amasum lushilak point na tentak pa paung tang miyam da share tawzaram gi hauzik miyam national media sing amasum social media sing da viral loi pa pawama miyam da hapsage COVID-19 laina laisana naduna shiba miyoy sing ambulance garina hospital dagi pothorakpada asiba miyoy amagi masa lambi de ambulance gari adudagi nanthaduna tarakre Madhya Pradesh Vidisha Madhya Pradesh ki Bhopal dagi kilometer 39.5 muk satlaga leiba Vidisha da COVID-19 laina laisana naduna shiba miyoy sing asi hospital dagi ambulance ta haptuna mathau mangam pangthok phamda pothorakpada asiba miyoy ama lambi da tarakre hauzik India da COVID-19 na laisana naduna miyoy kya nongmada khangdana siri hauzik asiba sing hondok honjin tawbada awaba mayoknari haina su phungdokli haina pausna makhatana phungdorari du mam ngasi goinadi hauzik goinadi matang asa lusinjarage aduga anawi pauliragadi mayamna sungso shoidna update pijarake aduga pathoksa gibda soiki plan gi pakya yarsu mayamna ngakpigani and thank you